बीजीदा लिलोंग लंबी क्रॉस तौद बस अमदगी क्रॉस खंगौदना ब्रश अमदगी क्रॉस तौगिदना खोंग मखादा ब्रश मखादा उपगा खोंग की जगह से दयाना तखिबा अनो अम DJ magi family DJ magi chung gi mi ya ning bra ya ning da bra ji khong yau da ba pa ma da na ni de ji ko to ji na na ni do khoi baba hoi na su adum ya da khida o ni hom ko ni ngasi la te yong kana ko rai ai hai bani inau ji ngati la ka da ai ma ko rai bani ba hapta ma ne ba ai na ma ta na rai nang chi da pham lao ji khong na ka na ai ni chi da pham ja ai ju ma ma ngi deมันพูดบ้าง dạ thì nuôi đây mà nó xà vào phì mì cô à rồi ma'am ai na ngasi lai se mama la kai da ni ko ado nahan se ai ge na room da lai kan da yamana ai gi ka je thira lai ba ko adu sangak pa kan da ai di khongrao sang mo se la jo prosthetic leg opadi khang ma ngami me khong cha adana ai di ai ge su yam sana bai ta left leg khai ta re ko yam bai jo khong je left leg ni ado mai su akhoi lai bak thiba thodok ta gi accident oi dana thomai to na sok ki bani ha ba ta re ado huji ti job su to bi re ado well settle ha ba ta re ai te ma su lai re ado angang sing ju phasana angang ani ha bani ko ado yam nungai somai na ha bi general budi मैम पुल्ले को अदो अखोई समाई तौना आदि नुसीने मोदा कौरा कांदा आइजे चात्रो बनि बहांग चिचे दो नंग ngasi लाक्त्रगदि नंग अतै अमु खना कौरो हाइबा मरमदि आइजे संजिलक्तबा को अदो रोनाल्डो गा सिबारन गा खोहे लापनि बा अदुगा दादा दगि जे वाइ खदक ताजे aina inau je facebook ta theinarubadagi ma ju karai de ai ma ngon na mail ju thajabani adagi mail thara reply tawke adigi amu diamond tv da mu lai adigi je da pung barot amma sai oi aju ai ni yang pung taruk tare sai da ni adu aina adu da amu sms hai adu da adum tara tre adigi tum ta ra kana macha lai magi opposite lai he adu di ai akhoi lai kai ni ne ai da hi da chat kai nai ma dam da ai di khamoi nong da ta seng na haurak pa mi nang da that pa ngamoroi do ba adugumba thamoi nung ta sen hor ko thawru wa thok ai am na pia ado mana man ko wa mun le jaga su kana gum na kai ni lot na le ga do wa kun ji mana ai de adu na de na pari buri mani buda pisem buda na ta na gi ja adu le na le ra ga mana si le ja han ki wa ra ma tam da ma gum hak ja ma u kano bisa ma u ra ga no ai na si da le na audi ahal mana ngarang makta da kang amam lai kai da aina khale oh kang jing bada ahal laman imai be mayana dukat ban nang ora na kunang lang ma dumai na som da naw ni sida lai re ne aina labi da daga am da unagi je na taw bodo madu ayam pe le ima sing ju nung si aduga nangi tawbi man na ngasi di chalu mafam da hauji lalak sida wakat bangna lai ra ma tam sida nangna laaga wakat in no we no na ma haba mana hingaga akhodi kai do hingoi doino haiba yo khanda adu magi facebook ta ge aina ju ta jai ichan na ma ju kano kan mangam dana layo ki bagi adu ma ju ai yam nungai jade adagi ate tai ju adu maina wara ma tam du da magi saktam de uraga nupi mayamna no ko do adu ne ba wara hauji de ado paisa khato ne obe de lupa la ma thada ra ba ya de ai semak ke ba ko da gi story jam si da na ori business job ta uje adu nokri no mang gi na ke ba na ba ke ma na ra moi ni ko na khanda ko na ba da de khong so ya de na de khang gang na ko mai ne ma adu ji sana de cha ga sang sa tho ga ma kha ba ba le ma ga ko ke se de ka ne ba ta rồi đúng đó là cái sao là
ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯩꯃꯒ ꯗꯗꯥꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯄꯨꯟꯃꯤꯟꯅꯕꯗ ꯃꯌꯥꯝꯗꯨꯁꯨ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯇꯩꯃꯒꯤꯁꯨ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯗꯨꯝ ꯍꯪꯖꯔꯛꯀꯦ ꯏꯇꯩꯃꯒꯤꯁꯨ ꯃꯤꯡꯒ ꯀꯥꯎꯕꯗꯣ ꯌꯥꯂꯥꯡꯈꯥꯟ ꯄꯣꯛꯄꯤ ꯏꯇꯩꯃ ꯃꯤꯡꯅ ꯌꯥꯂꯥꯡꯕꯝ ꯀꯃꯂꯥ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯒꯨꯝꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯒꯤꯁꯨ ꯋꯥꯈꯜꯗ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯦꯕ ꯗꯗꯥꯒ ꯏꯇꯩꯃꯒꯤ ꯍꯧꯖꯤꯛ ꯗꯗꯥꯒ ꯏꯇꯩꯃꯒꯤ ꯑꯉꯥꯡ ꯑꯅꯤꯅꯤ ꯑꯃꯅ ꯒꯨꯋꯥꯍꯥꯇꯤꯗꯀꯣ ꯑꯃꯅ ꯒꯨꯋꯥꯍꯥꯇꯤꯗ ꯀꯩꯗꯧꯔꯤ ꯑꯃꯅ ꯒꯨꯋꯥꯍꯥꯇꯤꯗ M.Tech ꯇꯧꯔꯤ ꯑꯗꯨꯒ ꯏꯆꯟꯅ ꯏꯆꯥꯅꯨꯄꯤꯅ ꯗꯤꯜꯂꯤ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯗꯤꯜꯂꯤꯗ R.K. ꯄꯨꯔꯝꯗ ꯀ꯭ꯂꯥꯁ 11 ꯍꯟꯗꯛ ꯆꯍꯤꯗꯤ ꯇꯝꯃꯤ ꯃꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨ ꯃꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤꯟ 이때만 나서네 마기 콩도 소 모든 게 때문에 강나보다 아두가 강나보 간다 아이디 저라기 시 비범지가 거 때문에 야기 보자 때문에 분명히 그이 파워에 참자 ꯍꯥꯏꯗꯤ ꯀꯩꯁꯨꯝ ꯈꯟꯈꯤꯗꯕ ꯃꯥꯒꯤ ꯂꯥꯏꯐꯀꯤꯗꯃꯛꯇ ꯑꯗꯨꯝ ꯀꯠꯊꯣꯛꯑꯒꯦꯅ ꯈꯟꯕ ꯑꯗꯨ ꯃꯥꯏ ꯈꯣꯡ ꯌꯥꯎꯗꯦ ꯈꯣꯠꯇꯦ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯇꯕ ꯄꯣꯛꯇꯕ ꯄꯣꯛꯈꯤꯗꯦꯗ ꯄꯣꯛꯇꯦ ꯑꯗꯨꯝ ꯌꯥꯔꯦ ꯄꯨꯡꯅꯦ ꯍꯣꯏ ꯑꯗꯨ 이때ꯃꯒꯤ ꯐꯦꯃꯤꯂꯤꯗꯤ 이때ꯃꯒꯤ 중 민디 야닝브라 야닝더브라 하이디 콩 야우드바 누파마다 넌가 레이도이제 컷도이제 게나 마인디 ꯑꯗꯨ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯌꯥꯔꯛꯈꯤꯗ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯈꯔ ꯍꯥꯎ ꯌꯥ ꯑꯗꯨ ꯃꯇꯨꯡꯗ ꯖꯣꯕ ꯐꯪꯕꯅꯦꯕꯀꯣ ꯕꯠ ꯑꯗꯨ ꯃꯇꯥꯡꯗ ꯊꯕꯛ ꯖꯣꯕ ꯐꯪꯉꯝꯗꯦꯕ ꯏꯁꯅꯒꯤ ꯍꯧꯖꯤꯛꯀꯤꯁꯦꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯗꯤ ꯐꯪꯉꯝꯗꯦ ꯑꯀꯥꯝꯄꯥꯠꯇ ꯒ꯭ꯔꯦꯁ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯂꯩꯔꯝꯃꯦ 오케이 오케이 ꯑꯗꯨꯒ ꯗꯗꯥꯅ 이때만 강남ꯕꯁꯦ ꯑꯗꯨꯗꯗꯤ ꯍꯥꯏꯗꯤ ꯗꯗꯥꯗꯤ ꯍꯥꯏꯗꯤ 액시ꯗꯦꯟꯗꯒꯤ ꯗꯗꯥꯒꯤꯁꯨ ꯒꯥꯔꯤꯗ 액시ꯗꯦꯟ ꯇꯧꯕꯅꯦꯕ ꯍꯣꯏ ꯍꯥꯏꯐꯦꯠꯇꯪ ꯈꯤꯇꯪ ꯍꯥꯏꯕꯤꯒꯦ ꯗꯗꯥ ꯃꯇꯧ ꯀꯔꯝꯅ ꯁꯣꯛꯈꯤꯅꯣ ꯃꯇꯝꯗꯣ ꯑꯩꯅ 12 ꯑꯦꯛꯖꯥꯝ ꯑꯍꯥꯟꯕ ꯆꯍꯤ 12 ꯑꯦꯛꯖꯥꯝꯗꯤ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯔꯦ ꯑꯅꯤꯁꯨꯕ 12 ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯁꯨꯝ ꯑꯩꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯁꯕꯖꯦꯛꯇꯤ ꯋꯥꯠꯂꯤ ꯈꯔ ꯑꯃꯁꯨ ꯊꯥꯕ ꯍꯧꯔꯦ ꯈꯟꯖꯔ ꯑꯗꯣ ꯋꯥꯠꯂꯤꯁꯤꯗ ꯑꯩꯅ ꯑꯇꯣꯞꯄ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁꯅ ꯆꯠꯄꯀꯥꯟꯗ ꯂꯝꯕꯤꯁꯤꯗ ꯂꯤꯂꯣꯡꯗ ꯂꯝꯕꯤ ꯀ꯭ꯔꯣꯁ ꯇꯧꯗ ꯕꯁ ꯑꯃꯗꯒꯤ ꯀ꯭ꯔꯣꯁ ꯈꯪꯍꯧꯗꯅ ꯕ꯭ꯔꯁ ꯑꯃꯗꯒꯤ ꯀ꯭ꯔꯣꯁ ꯇꯧꯈꯤꯗꯅ ꯈꯣꯡ ꯃꯈꯥꯗ ꯕ꯭ꯔꯁ ꯃꯈꯥꯗ ꯎꯞꯄꯒ ꯈꯣꯡꯒꯤ ꯖꯒꯥꯁꯤꯗ ꯇꯌꯥꯔꯅ ꯇꯛꯈꯤꯕ ꯑꯗꯣ ꯑꯃꯅ ꯄꯨꯔꯥ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯁꯣꯛꯑꯒ ꯂꯩꯍꯧꯔꯦ ꯑꯗꯨ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯑꯅꯤꯁꯨꯕꯅꯦ ꯑꯗꯩ ꯑꯍꯨꯝꯁꯨꯕ ꯆꯍꯤ ꯈꯣꯡ ꯁꯣꯛꯑꯒ ꯑꯗꯨꯝ ꯐꯃꯨꯡꯗ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯒ ꯑꯗꯨꯝ ꯑꯍꯨꯝꯁꯨꯕ ꯆꯍꯤꯗꯨꯗ ꯑꯩ 12 ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯒ 12 ꯄꯥꯁ ꯇꯧꯔꯒ ꯑꯩꯅ ꯊꯥꯏꯅꯗ ꯑꯗꯨꯝ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯄꯥꯝꯃꯛꯄꯅꯤꯅ ꯑꯩ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯔꯦ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯔꯒ ꯑꯗꯨꯝ ꯃꯈꯥ ꯂꯤꯊꯔꯛꯑꯒꯦꯀꯣ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯑꯦꯟꯇ꯭ꯔꯥꯟꯁ ꯊꯥꯔꯒ ꯃꯇꯝꯗꯨꯗꯗꯤ ꯃꯅꯤꯄꯨꯔꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖ ꯂꯩꯔꯝꯗꯦ ꯑꯗꯣ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯊꯥꯔꯦ ꯑꯗꯩ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯊꯥꯕꯒꯤꯁꯤꯗ ꯑꯃꯨꯛ ꯃꯇꯝꯗꯨꯗ ꯃꯃꯥꯡ ꯆꯍꯤꯁꯨ ꯑꯩꯅ ꯆꯪꯕ ꯑꯩꯒꯤ ꯆꯍꯤ ꯆꯪꯕꯗꯨꯒꯤ ꯃꯃꯥꯡꯁꯨ ꯃꯇꯨꯡꯁꯨ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯆꯪꯕ ꯆꯍꯤꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯇꯥꯔꯦ ꯑꯗꯣ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯀꯣꯏꯝꯕꯇꯣꯔ ꯀꯣꯂꯦꯖ ꯑꯃꯗ ꯑꯩꯅ ꯀꯣꯏꯝꯕꯇꯣꯔ ꯀꯨꯃꯥꯔꯒꯨꯔ ꯀꯣꯂꯦꯖ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤꯗ ꯑꯩꯁꯦ ꯇꯥꯔꯦ ꯑꯇꯣꯞꯄ ꯃꯩꯇꯩ ꯈꯔꯅ ꯑꯇꯣꯞꯄ ꯀꯣꯂꯦꯖꯇ ꯇꯥꯟꯅꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯣꯏꯝꯕꯇꯣꯔ ꯀꯣꯂꯦꯖꯁꯦ ꯇꯥꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯅꯤ ꯁꯨꯏ ꯅꯠꯇꯕ ꯅꯥꯒꯥ ꯃꯆꯥ ꯌꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯕ ꯅꯣꯔꯠ ꯏꯁꯀꯤ ꯑꯁꯥꯃꯤ ꯅꯦꯄꯥꯂꯤ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯒꯤ ꯃꯤꯖꯣ ꯃꯌꯥꯝ ꯂꯩꯁꯦ ꯑꯃꯐꯥꯎ ꯌꯥꯎꯗꯕꯅ ꯏꯊꯟꯇ ꯑꯣꯏꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯏꯊꯟꯇ ꯑꯣꯏꯅ ꯇꯝꯕ ꯑꯁ ꯑꯗꯨꯁꯨ ꯇꯥꯃꯤꯜ ꯃꯣꯏ ꯇꯥꯃꯤꯜꯒꯤ ꯃꯆꯥꯉꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕꯒꯤ ꯑꯩ ꯉꯁꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯂꯣꯏꯔꯀꯥꯟꯗ ꯏꯇꯩ ꯃꯥ ꯈꯪꯅꯕꯁꯦ ꯂꯣꯏꯔ ꯂꯥꯛꯑꯀꯥꯟꯗ ꯃꯥꯁꯦ ꯑꯩꯅ ꯈꯪꯅꯕ ꯍꯥꯏꯕꯁꯦ ꯑꯍꯜ ꯍꯥꯏꯕꯣꯏ ꯈꯪꯅꯕꯣꯏ ꯑꯩꯒ ꯃꯥꯒꯁꯨ ꯈꯪꯅꯕ ꯑꯍꯜ ꯂꯃꯟꯅꯁꯨ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯈꯤꯕꯅꯦ ꯂꯩꯈꯤꯅꯈꯤꯕ ꯀꯥꯟꯗ ꯗꯗꯥꯗꯤ ꯈꯣꯡꯁꯦ ꯁꯣꯏꯗꯅ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯩꯝꯇ ꯐꯥꯎꯗꯕꯗꯅ ꯑꯩ ꯁꯤ ꯐꯤꯕꯝꯁꯤꯒ ꯃꯥꯒꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯣꯏꯔꯥ ꯀꯥꯏꯅ ꯑꯗꯨꯒꯗꯤ ꯀꯩꯝ ꯂꯩꯈꯤꯗꯦ ꯑꯗꯨꯝ ꯈꯪꯅꯕ ꯑꯗꯨꯝ ꯏꯀꯨꯏ ꯀꯨꯏꯅ ꯊꯥ ꯐꯥꯕꯣꯏ ꯐꯥꯗꯕꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯣꯞꯇꯣ ꯑꯗꯨꯝ ꯔꯤꯌꯦꯂꯤꯇꯤ ꯑꯣꯟꯈ꯭ꯔꯦ ꯌꯥꯝ ꯐꯩꯅꯦ ꯏꯇꯩꯃꯒꯤ ꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯅꯨꯄꯥ ꯑꯍꯨꯝꯅꯦ ꯌꯨꯝ ꯄꯥꯟꯕ ꯂꯣꯏ ꯑꯩꯅ ꯏꯇꯣꯝ ꯇꯧꯖꯩ ꯂꯩꯔꯦ ꯗꯗꯥꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯖꯣꯕ ꯇꯧꯔꯕꯅꯤꯅ ꯑꯉꯥꯡ ꯑꯅꯤꯁꯨ ꯌꯨꯝꯗ ꯂꯩ ꯑꯗꯨꯅ ꯏꯇꯩꯃꯗꯤ ꯆꯤꯛꯀꯅꯤꯅ ꯕꯖꯥꯔꯗ ꯏꯇꯩꯃꯁꯨ ꯈꯔ ꯕꯤꯖꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯕꯖꯥꯔ ꯆꯠꯂꯦꯕꯀꯣ ꯏꯃꯥꯒꯤ ꯀꯩꯊꯦꯜꯗꯀꯣ ꯏꯃꯥ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯐꯝꯃꯤ ꯍꯥꯏꯇꯥꯔꯦ ꯏꯇꯩꯃꯁꯨ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯑꯣꯏꯅ ꯈꯔ ꯀꯨꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯐꯝꯃꯤꯁꯤꯁꯨ ꯀꯅꯥꯒꯤ ꯃꯈꯥꯗ ꯐꯝꯒꯦꯕꯗ
ꯑꯩꯒꯤ ꯏꯃꯥ ꯃꯥꯒꯤ ꯏꯅꯦꯝꯄꯣꯛꯁꯦ ꯁꯤꯒꯤ ꯃꯣꯏ ꯃꯆꯤꯟꯅꯥꯎ 8ꯅꯦꯕ 8ꯁꯤꯗ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ 6ꯅꯦꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ 6 ꯑꯣꯏꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯌꯥꯏ ꯃꯊꯛꯇ ꯅꯨꯄꯤ 3 ꯃꯈꯥꯗ ꯅꯨꯄꯤ 3ꯅꯦꯕ ꯑꯗꯨꯒ ꯈꯪꯉꯤꯀꯣ ꯃꯊꯛꯇ ꯅꯨꯄꯤ 3 ꯃꯈꯥꯗ ꯅꯨꯄꯤ ꯃꯌꯥꯏ ꯅꯤꯄꯥꯅꯦꯕ ꯅꯤꯄꯥꯁꯦ ꯊꯥꯗꯅ ꯅꯨꯄꯤ 6ꯃꯛꯁꯦ ꯃꯥꯒꯤ ꯄꯣꯛꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏ ꯐꯝꯃ ꯂꯩꯌꯦꯕ ꯁꯤꯅꯤ ꯃꯥꯗꯤ ꯗꯗꯥꯅ ꯍꯥꯏꯗꯤ ꯑꯦꯖꯨꯀꯦꯇꯦꯗ ꯁꯤꯅꯤ ꯂꯥꯏꯔꯤꯛꯁꯦ ꯐꯩꯀꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗꯅ ꯑꯩ BE ꯇꯝ ꯂꯣꯏꯔꯦ BE ꯇꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯥ ꯂꯧꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕ ꯋꯥꯈꯜ ꯂꯧꯖꯕ ꯑꯗꯨꯅ ꯏꯆꯥꯈꯩꯁꯤꯁꯨ ꯑꯩꯅ ꯑꯃꯨꯛ ꯏꯆꯥꯒ ꯈꯟꯕ ꯃꯥꯅ ꯏꯆꯥꯈꯩ ꯈꯟꯕ ꯃꯥꯅ ꯍꯦꯟꯕ ꯑꯗꯨ ꯃꯥꯅ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯉꯥꯎꯖꯕꯅꯤꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯥꯁꯦ ꯃꯥꯒꯤ ꯃꯆꯥꯗꯧꯅ ꯇ꯭ꯔꯤꯠ ꯇꯧꯕꯗꯒꯤ ꯑꯩꯅ ꯉꯁꯤ BE ꯇꯝ ꯂꯣꯏꯔꯒ ꯃꯥ ꯂꯨꯍꯣꯡ ꯃꯇꯨꯡꯗ MBA ꯂꯣꯏꯔꯦ ꯏꯅꯧꯗ MBA ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯔꯤꯁꯥꯔꯁ ꯇꯧꯔꯤ MUꯗ ꯑꯗꯣ ꯀꯔꯤ ꯑꯩꯅ ꯉꯝꯃꯤꯁꯤ ꯀꯩꯅꯣ ꯃꯥꯅ ꯑꯩꯁꯦ ꯊꯥꯗꯣꯛꯑꯒ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤꯗꯃꯛꯇꯒꯤꯅꯦ ꯅꯨꯄꯤꯒ ꯂꯣꯏꯅ ꯑꯣꯖꯥꯁꯨ ꯑꯗꯨꯒ ꯃꯥꯅ ꯑꯗꯨ ꯅꯠꯇꯕ ꯑꯣꯖꯥ ꯍꯥꯏꯕ ꯃꯥꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯀꯩꯅꯣꯁꯤꯗ ꯃꯥꯅ ꯗꯤꯁꯇꯔꯕꯦꯟꯁ ꯁꯨꯡꯄꯤ ꯄꯤꯗꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁꯤ ꯉꯝꯈꯤꯕꯅꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯊꯕꯛꯇ ꯌꯥꯝꯅ ꯍꯦꯜꯞ ꯇꯧꯕ ꯀꯩꯅꯣꯒꯨꯝꯕ ꯇꯧꯔꯒꯗꯤ ꯉꯝꯃꯣꯏ ꯈꯜꯂꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯁꯦ ꯁꯤꯁꯨ ꯑꯩꯒꯤ ꯈꯣꯡ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯈꯣꯡ ꯅꯥꯝꯃꯁꯦ ꯂꯩꯈꯤꯗꯕꯗꯤ ꯏꯄꯥꯅ ꯄꯨꯔꯥ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯆꯠꯄꯁꯨ ꯂꯧꯕꯁꯨ ꯏꯟꯁꯥꯡ ꯀꯩꯅꯣꯝ ꯋꯥꯠꯄꯒꯩꯁꯨ ꯏꯆꯥ ꯀꯩꯅꯣꯝ ꯋꯥꯠꯄꯒꯩꯁꯨ ꯀꯩꯅꯣꯝ ꯋꯥꯠꯄꯒꯩꯁꯨ ꯏꯄꯥꯁꯤꯅ ꯂꯣꯏ ꯇꯧꯕꯤꯕ ꯏꯄꯥꯒꯤ ꯂꯃꯟꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏꯅ ꯈꯜꯂꯦ ꯑꯗꯨ ꯈꯪꯉꯤ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯃꯃꯥꯅꯕꯨꯗꯤ ꯇꯧꯋꯤ ꯃꯃꯥꯁꯨ ꯁꯣꯜꯂꯛꯄꯅꯤꯅ ꯕꯕꯥꯅ ꯐꯖꯅ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯇꯨꯝ ꯍꯧꯒꯠꯄꯗꯩꯅ ꯍꯧꯒꯠꯂꯕ ꯅꯪ ꯑꯩꯅ ꯑꯝꯇꯪ ꯂꯥꯛꯄꯅꯤ ꯕꯕꯥꯁꯦ ꯑꯗꯨꯗꯨꯅ ꯆꯥꯛ ꯆꯪꯅ ꯆꯥ ꯊꯥꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯀꯩ ꯆꯥꯅꯤ ꯑꯃꯨꯛ ꯆꯥꯁꯤ ꯑꯍꯟ ꯄꯤꯔꯤ ꯍꯥꯏꯇꯥꯔꯦ ꯕꯕꯥ ꯑꯍꯟ ꯑꯣꯏꯔꯁꯨ ꯃꯥꯏ ꯃꯤꯠꯇ ꯃꯆꯥ ꯍꯥꯏꯁꯦ ꯃꯆꯥꯅꯤꯅ ꯄꯨꯔꯥ ꯑꯗꯨꯅ ꯗꯗꯥꯅ ꯍꯥꯏꯕꯗꯣ ꯕꯕꯥꯒꯤ ꯂꯃꯟꯁꯦ ꯃꯣꯏꯅ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯁꯦ ꯁꯦꯡꯅ ꯋꯥꯔꯤ ꯏꯃꯥꯒꯤꯁꯨ ꯑꯗꯨꯝ ꯂꯩ ꯏꯃꯥꯁꯨ ꯂꯣꯏ ꯕꯕꯥ ꯏꯃꯥ ꯉꯥꯛꯇꯅꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯕꯅꯦ ꯍꯥꯏꯗꯤ ꯃꯃꯥꯅ ꯃꯁꯥ ꯉꯝꯃꯛꯇꯕ ꯀꯥꯟꯗ ꯍꯥꯏꯕ ꯕꯕꯥꯁꯨ ꯌꯥꯝ ꯇꯧꯋꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯃꯥ ꯃꯁꯥ ꯉꯝꯗꯕ ꯀꯥꯟꯗꯁꯨ ꯕꯕꯥꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯝꯗꯦꯕ ꯑꯗꯨꯅ ꯁꯤꯁꯤꯗꯅ ꯃꯤꯅ ꯍꯥꯞꯆꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯏꯁꯦ ꯈꯪꯉꯤꯁꯨ ꯌꯥꯝ ꯇꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯤꯖꯦꯕꯜ ꯁꯣꯁꯥꯏꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯖꯦꯕꯜ ꯁꯣꯁꯥꯏꯇꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯌꯥꯝ ꯊꯦꯡꯅꯩ ꯑꯩꯅꯁꯨ ꯅꯍꯥꯟ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ MUꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯅꯨꯡ ꯆꯪꯅ ꯇꯝꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅꯤ ꯅꯣꯏꯁꯨ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯐꯕ ꯖꯣꯕ ꯁꯨꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯗꯗꯤ ꯁꯤꯗꯤ ꯂꯥꯏꯕꯛꯇꯁꯨ ꯂꯩ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯇꯦꯝ ꯑꯩꯈꯣꯏꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯣꯛꯂꯛꯑꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯒꯩ ꯂꯩꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅꯅꯤ ꯉꯁꯤ ꯗꯗꯥꯒ ꯏꯇꯦꯝꯒ ꯎꯅꯕ ꯀꯥꯟꯗ ꯑꯩꯅ ꯊꯑꯣꯏꯅ ꯃꯥꯁꯨ ꯀꯧꯔꯛꯄꯒ ꯑꯩꯅ ꯆꯠꯊꯣꯛꯑꯦ ꯍꯥꯏꯕꯒ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯁꯤꯗꯩ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯂꯩꯔꯒꯦ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯑꯩꯁꯨ ꯃꯣꯏꯂꯣꯏꯒ ꯍꯔꯥꯎꯔꯤꯅꯦ ꯑꯗꯨꯗ ꯏꯇꯦꯝ ꯑꯩꯈꯣꯏ ꯂꯩꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒ ꯏꯇꯦꯝ ꯑꯩꯈꯣꯏꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯇꯦꯝꯃꯅ ꯃꯦꯀꯞ ꯆꯠꯂꯅꯤ ꯑꯗꯨꯒ ꯗꯗꯥꯅ ꯖꯝ ꯆꯠꯍꯧꯔꯦ ꯖꯣꯕ ꯍꯧꯖꯤꯛ ꯁꯟꯗꯦꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯆꯠꯂꯦ ꯍꯧꯖꯤꯛ ꯈꯪꯅꯔꯕꯅꯤꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯅꯤ ꯑꯗꯨꯒ ꯗꯗꯥꯁꯨ ꯅꯍꯥꯟ ꯄꯣꯖꯤꯇꯤꯚ ꯂꯦꯛ ꯎꯞꯄ ꯂꯥꯛꯄꯗꯣ ꯈꯪꯉꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯗꯗꯥꯁꯨ ꯃꯄꯥꯟ ꯊꯣꯛꯈꯤꯕꯒ ꯑꯗꯨꯝ ꯄꯣꯖꯤꯇꯤꯚ ꯂꯦꯛ ꯎꯞꯄꯒ ꯌꯥꯝꯅ ꯆꯠꯄ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯌꯥꯎꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯈꯣꯠꯄ ꯇꯧꯕꯤꯗꯕ ꯑꯩꯈꯣꯏ ꯇꯧꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯂꯩꯕ ꯗꯗꯥ ꯑꯩꯈꯣꯏ ꯇꯧꯅꯕ ꯑꯗꯨꯃꯗꯤ ꯑꯩ ꯉꯁꯤ ꯍꯥꯏꯗꯤ ꯂꯥꯛꯄꯁꯦ ꯗꯗꯥꯅ ꯍꯥꯏꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯉꯕ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯗꯗꯥꯅ ꯍꯥꯏꯔꯛꯄꯅ ꯀꯩ ꯑꯩꯁꯦ ꯌꯨꯇꯨꯕꯇꯗꯤ ꯊꯦꯡꯅꯈ꯭ꯔꯦ ꯗꯗꯥꯅ ꯍꯥꯏꯕꯗ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯍꯥꯟꯅ ꯌꯦꯡꯈ꯭ꯔꯦꯕ ꯑꯗꯣ ꯃꯁꯛꯁꯦ ꯗꯥꯏꯔꯦꯛ ꯑꯩꯅ ꯂꯥꯛꯁꯟꯕ ꯉꯝꯗꯕ ꯃꯥꯅ ꯍꯥꯏ ꯀꯥꯟꯗ ꯀꯅꯥꯅꯣ ꯂꯥꯛꯇꯣꯏꯁꯦ ꯉꯁꯤ ꯂꯥꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯧꯔꯔꯣꯏ ꯑꯩ ꯍꯥꯏꯕꯅꯦ ꯏꯅꯥꯎꯁꯦ ꯉꯁꯤ ꯍꯦꯛ ꯂꯥꯛꯇꯕꯗ ꯑꯩ ꯃꯥ ꯀꯧꯔꯔꯣꯏ ꯍꯥꯏꯕꯅꯦꯕ ꯍꯞꯇꯥ ꯑꯃꯅꯦꯕ ꯑꯩꯅ ꯃꯥ ꯇꯥꯟꯅꯔꯛꯏꯁꯦ ꯅꯠꯇ꯭ꯔꯥ 1 ꯋꯤꯛꯅꯦꯕ ꯁꯣꯟꯖꯈꯤꯕ ꯑꯣ ꯗꯗꯥ ꯅꯪꯒꯤ ꯍꯣꯔꯦꯟ ꯂꯥꯛꯑꯦ ꯂꯝꯂꯥꯏꯗ ꯆꯠꯂꯦ ꯀꯧꯇ꯭ꯔꯨꯛꯇ ꯆꯠꯂꯦ ꯉꯔꯥꯡꯅ ꯀꯩꯅꯣ ꯈꯥꯌꯔꯄꯜꯂꯤ ꯆꯠꯂꯦ ꯑꯗꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ ꯏꯆꯟ ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯠꯂꯨꯔ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯆꯠꯀꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯌꯦꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯌꯦꯡꯅ ꯊꯧꯕꯥꯜ ꯀꯗꯥꯏꯗ
sabal Hai hai kata ngare hai jadi tua ni kalau oh ya udah pasti kalau pakai ada ngasi inang na chapa je ai ju matung ilo ai bro yai ai ju koi ba je ya pa ba adum baga ko ko sui ai ko em kai sa sini mah video saya nak dah lagi ke nak si bagi ada ngako ado kai fast ni am an ma la ne kakak kau kakak kau kerja nu ai dia ba tu lah ano ba ai ai sa nu pila ko sudah tidak dah nang nai ba koi chei chala ju wa khan ni angang tong da loi lei ai sa nu pi je moi mu chaw ba dei hen ka le ba pa bu ni de ko ro khani ai ma du ra di ai ju ke ama nu ro sa no ka le Adi aduh maga angang mantra ai jo di 1975 to po ne chahi 925 to chahi yang kai su doi ne ba ado maga ai de only 9 months kan different oh mana 9 months chahi mau kena dia ne wani ki yes na acha ini mana maintain da boy mana tu ko yang nungai sini ngam ai Youkhidare oi Dada sa thank you so much nang ge ai bu ko bi pagi ana yau bi kan ho na da ba to yo ko na lo ke adu ko ya ko so na biro tu sibaran tu ma biro da nang ka nom to paisa dong ta na hong to ko lo ai bag tu kang nang sukumai na kaino to ba da di makha won ba awang won ba lai nungai ke na video dum nam ja sana dum phai ke su kai na te ba nungai te ai kaino ngai ko nang chi da pham lao je khong na ga no ai ni gim chi da pham je ai ju ma mang ge ni ko bang ya si noi te man na sa ba phi ni ko ado ai na ma ni man kun na sa da ni ado ai yam da phi da na nau ge kai tang ke na to ge sa adu sawai dum na nungai re oh si nang ining ba do da thung zero oi ja fa boi ba isa ni mai pa ni khange na thank you so much tema si ko bi pai da sele na asi video si mata se lo si ja bye bye hojikna myam dada gi building mathakta khoi kari maramdi dada se khong chokcharasu makut masa yamna suba no makanba pamma misakne aduna magi building mathak asiga mana dragon fruit khar thajabdo madu yengo se na chali ne myam dada mamang tha gare mai prosthetic leg uppaga dada di mai khong se khoi gi khongrau se li haba tare aduna mai prosthetic leg se khone urudi phangamba asum tauna khoi ni mang mathak da kare duga dada gi hujiki magi leiba pikkarba magi masagi garden hai tare ko masida matam yam leli hai ko ado to poi di khong soi khole potha lai gani ma taseng na da khoi hauda ngon koi bai ti bai so adu ga dada na masida ji ga magi dragon fruit thare ba sing che utpa khotpa adu ga manasi kamai na to ton tawi adu ga sidai ji ga ai palaga lai ba sina kari mong do uya asida lai ba sina si paling atan ni matam wali koli kari mong tha ga ngai tang pai tan